अहानबदे यमना मरुओइब अपडेट खरा कंगलै पाकी मैरादगी लखचरके मसक खंगदब ईमेल अमदगी गुवाहाटी हाई कोर्ट बोम पखाई हनगनी की हलखरे आसाम की गुवाहाटी हाई कोर्ट बोम पखाई हनगनी हाइना मसक खंगदब ईमेल अमदगी खुतांगदगी हलखरे न्यूज रिपोर्ट सिंगी मटुंग इन मसक ममिंग खंगदब अकाउंट अमदगी ngasi ayuk tharok email amada akiba asi pirakibani hairi mail adugi matung in court complex manungda pokhaiba gi thodok ama thoklakani haina phongdoraki maduna maram oiduna court ki official singna mi paiba pokhan kibaga loina local authority na khongjel thuna ngak sen bagi thabuk lokhatuna kupne yengsin bagi buk paikhat ki hairi amarom da Guwahati police amasung special branch SB gi maikai digi su court complex sangsin duna ngaksen bagi lokot liba thabuk sing adu yengsin ki amarom da cyber crime expert sing nasu mikup nahum sing na lahin ki baga loina na akiba pirak liba mail adu gi khungul liba hokre hairi bom pokhai hangani haiba gi aki iba pirak liba su court ki thabuk thorom sing de akai ba yauduna adumuk sathari hairi adum oina mak hojik phawbu gi oina de bom pokhai hangani haiba gi akiba pirak liba mail adu gi sabsaba khangdok pangam dana leiri haina news report sing na makha tarakli Manipuri police control room na ngasi numidang thorok pa serol amada huran kiba amasung lakhiba gari taraga mga ngarang police na sa thaba akhanaba drive amada recover tawba ngamle hairi panbaya badi mamang su police na sa thakiba drive sing da huran kiba amasung lakhiba gari macha amadi asoba sing fagat polai khrabani amarom de gari gi ming sel da na pa tinted glass sing lothok pagi makha tarak pa drive ta ngarang punna gari manga yangkhai go humdoi naplam ba tinted glass sing lothok re hairi thabuk asi police ki maikai digi akhanaba drive oina satharakibani hairi February 2025 dagi taragani thoisuba Manipuri Legislative Assembly gi taret suba bifam pangthokpaga loina na ahoba numita anoba governor na address tawnabagi thorang pumnamak loisilaba matung February 9 2025 ta Home Minister Amit Shah na tan kौरकपदगी नुमित अदुगी नुमिदांग द दिल्ली द सटकिबा बिरेन मथंगी नुमित February 9 2025 ta halaklaga governor the chief minister gi pham thaduk pagi seron pisin bada ya pe loba matung tha adugi taraga humdui dagi state asida president run san halakpa tha ani hanjelakpaga loina na BJP gi MLA sing Anuba Leingak amasem na governor phabu unakraba matung speaker TS Satyabata na ngasi Delhi da satkiba gi khungsat asi Anuba Leingak amasem na bagi damakta mahakbu kौरकपा नत्रगना लनाई थबुक थोरम सिंग गिदमक्ता सटखिब्रा हाइबगी वहंग हंगनरगले मियाम गी मरक्तगी मरु इन तोंगान तोंगान ब पॉलिटिकल सर्कल सिंग दगी वहंग असि हंगनरक्लबसु सबसाबु मफम कन्फर्म तौबा ngamdabadagi ngasi numidang pung 9 gi minute taraga taruk tarakpada pause sina hojik Delhi de leiba Manipur gi BJP MLA amada telephone tawduna hangkibada mahak hai speaker gi khongsat asigi matang da thoidokpa knowledge leite mahak Delhi da thunglaba matung da kadai waida leibano haiba su khangtri adum oinamak Manipur da satna halagliba president's rule gi Leingak loisinduna anoba miyam gi Leingak ama center gi lusing basingna semhalakpa haibadu di matam khara sangkhiga daba mali Lairiba state asigi irang asi loisilaba matung da semhalakpadi yai hereki MLA masamak sulanai gi oiba thabuk amagi damakta numit nini humni gi mamang dagi Delhi da leirakpani haiba wafam supongdoki Manipuri Legislative Assembly gi speaker TS Satyabata ngarang numidang pung ani tarakpadagi Delhi gi damakta Imphal thadokibani atopa pau gi likhun amana haibadadi mahakna ngarang Delhi gi damakta Imphal thadokhribasi center gi lusing basingna laknaba khanghalakpadagi satkibani hairi aduba khungsat asigi matang da sabsaba confirm tawraba report phangba ngamkhide Narendra Modi na lebak asigi Prime Minister oirakpadi kumja 2011 da semkhiba Jammu and Kashmir Reorganization Act ki matung in state asibu Union Territory ani thokna khaibuk khaiduk tringai da hauna state asida based toba militant group singna amasung yumthang nariba Pakistan da based toba terrorist organization singna tamthirba mihat mipun gi thoduk sing thokhalakpagi makha tarakpada ngasi khang khanghaudana Jammu and Kashmir gi Pahalgam sing the labor tourist center amada lam koiba lakhiba mioi singna khanghaudana akan ba attack chaktarakpadagi foreigner ani yauna leba kasigi mioi kunga taruk nongmai kaptuna hatkre adu kaya amana nongmai maruna panduna sokpadagi laikan nakhre khanghaudana satharkiba ngasigi attack adu nungtilpung ani ge makhairum tarakpadagi haurikibani thodok asi Pahalgam hill station dagi ching asigi mathakom da kilometer mangarum kakhataga leiba Baisran haina khangnaba tourist spot amada thokibani Hairiba mafam asi Pahalgam hill station ge makha amata gi gari na satpa ngamde supna tagi khongna natragana sagol tongna ka satkadabni hairi mini Switzerland har ga sukhangna re punging huna fazarba tourist spot asdam hausa gamna lum koiba singna puduna leidinga da kadom dagi lakhiba no khangho da terrorist singna mafam asida leramba miyo singi manung dagi nupa singbu atamna na khan khanduna nongmaina kaptuna hat pahurokibani hairi tawdok asida nongmaina kaptuna hatlaba miyo singi manung da amma oiriba Karnataka gi Sibungu gla Manjunat kauba laikhidraba miyo amagi loinabi Palbina paumi sing the pungdor kib the mafam adu the laikhidraba ai haki puroiba amasung isanu paga loina na ikhoi ahum leiringai da thodok adu thokibani ai haki mitmang ta nongmaina
ꯂꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯈꯤ ꯃꯄꯨꯔꯣꯏꯕ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯦꯔꯣꯔꯤꯁ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯁꯨ ꯍꯥꯠꯂꯕꯅꯤꯅ ꯑꯩꯍꯥꯛꯄꯨꯁꯨ ꯍꯥꯠꯂꯨ ꯍꯥꯏꯔꯨꯕꯗ ꯇꯦꯔꯣꯔꯤꯁ ꯑꯃꯅ ꯑꯩꯈꯣꯏ ꯅꯍꯥꯛꯄꯨ ꯍꯥꯠꯂꯣꯏ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯣꯗꯤꯗ ꯇꯝꯂꯨꯆꯧ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ngarang tourist spot asigi boat house ta hing leklaba matung da ngasi sikara tungduna thaudok thokpham asida lakhibani hairi thawong asi terrorist aduna hindu singda atamna satharakpa thawongni haibu wafam sumhakna paumi singda phongdoki adubu leikidraba purobegi haksang athuba matamda mahaki pokna pham lamdam oiriba karnataka gi sibamogla da pubiyu haina su phongdoki adum oinama hangsak adu airlift tawduna puthokpa natana atai pambai leitabana khudakta puthokpadi ngamkhide hairi thaudok asigi matangda karnataka gi chief minister sidarmayana mahaki social media platform X ta phongdorkiba wafam da kamthingna yaningdaba phongdokpaga loinana thaudok asigi pautabadagi mahakna lusingba karnataka Leingak ki athuba ma pangtokre amasung chief secretary amasung senior police official singa loinana thaudok asi review tawkhre hairi aduga delhi gi resident commissioner dasu thaudok asigi wafam khanghankhre hairaduna karnataka Leingak ki maikeidagi asi ana mayoknaraba mahaki state ki Meeoi singi damakta paikhatpam thokpa thabuk sing sapsana paikhatkani amasung mathau taba tengbang pungnam pigani haina su phongdokre ngasigi thaudok asi Pakistan da based over terror group Lashkar-e-Taiba na sathakibani haina claim tawrakre adum oinamak prime minister Narendra Modi na thaudok asigi pautaba ga home minister Amit Shah ga telephone da wari sanaduna lokhatpam thokpa thabuk laukhatnaba khanghan kibaga loinana home minister masamaksu mafam aduda satuna yengsinana khanghan khre hairi social media da phongdorpa waron da Narendra Modi na hai thaudok asida senaba sing amata lemna tharoi ngasigi thaudok asi yakan mongda condemn tawi leikidraba singi mafam da awaba phongdokli amasung soklaba singsu athu matamda phagalakpu oirasanu haibaga loinana makhoi da pifam thokku mateng sing pigani haiki thaudok asi thokibaga panthatana home minister Amit Shah na awangba thaki mifam ama pangthokre mifam aduda home secretary intelligence bureau gi senior official sing amasung home ministry gi official sing na saruk yaki Jammu and Kashmir gi DGP yauna official sing na sumifam adubu virtual motor saruk yaki aduga ngasi numidang home minister Amit Shah thaudok thokliba mafam adugi damakta Jammu and Kashmir gi lieutenant general Manoj Sinha ga loinana sangsin khre hairi ngasi gi thaudok asibu akan mongde yaningdaba phongdokladuna Jammu and Kashmir gi chief minister Omar Abdullah na phongdokibada thaudok asibu thokhalam liba Meeoi sing adu Meeoi bigi minungsi sendaba sang ngaktani haibu wafam pabu phongdokre aduga state asigi chief minister oiramba People's Democratic Party gi lusingba Mahbuba Mufti na su thaudok asigi akan mongdu yaningdu phongdokladuna mahusadagi hauna Kashmir tourist sing butaramna oktuna lagli maram asina thaudok asigi matang da mamutana investigation sathaduna maral leiraba sing bu sairak pina hotnagadabani aduga thaudok asi security gi ahuba leibadagi thokibra haibadu yengsingadabani hairi Myanmar National Democratic Alliance Army NDA na mamang sahi gi August khudum chansinkraba Myanmar gi Lasio City Beijing broker deal gi makhada amuk hana military hunta na Leingak ta kusinakre Lasio City asi China ga lalon itik tawbada maru oiba lambi am oiribani Myanmar hunta gi Northern Command oiriba Lasio City bu rebel group asina khudum chansin khibadagi mafam adu da leiram hunta gi lan mising mafam adu thadok tuna hannarakrabani Chinese Foreign Ministry gi wangang loi go jikunna pangmising da phongdokibda wafam amada Brotherhood Alliance ki mapang am oiriba MNDA na city asibu military hunta Leingak ta numai amata kapna danaba handoknaba khongthang lorakibani China gi mekeitagi military hunta amasung MNDA gi lusingba singna China na pikhaliba ceasefire gi thabuk asida saruk yanaba khangan baga loinana ceasefire monitoring team ama Lasio da thaduna mafam adugi phibam yengsinkibani hairi kulai China asi military huntana kulai pibata natana maru oiba mapang amu oiribani MNDA ga su China ga afaba mari leinaduna China gi ngamkhai gi saruk maya da MNDA gi lan milising ni panrom jang pham loduna leiribani hairi Lasio City hunta Leingak ta khusinna kibadagi masing yamlabu hunta gi lan mising afaba khusu kulai singa loinana truck sama kunda tongduna sangsin khre hunta gi North East Regional Military Command gi makha da leiba lan mising adu ngasi ayu angan bada sangsin khibani hairi Kangchup Area Protection and Development Committee na sinba mifam da saruk yadanaba SP Kangpokpi na khangalakli Manipur Leingak ki Home Department ta thabak toriba Manipur Police Personnel Manipur Rifles amasung Indian Reserve Battalion IRB da thabak tawbasing Kangchup Area Protection and Development Committee KAPDC na sinba mifam da saruk yadanaba Kangpokpi District SP na akanba wafam thamlagli District asigi SP na ngarang thokpa cherol amana tongan ba social media platform dagi Phangba paugi matuk inan thasige kuntrada Cookie in Peace Southwest Southern Hills ki makhada KAPDC na senduna Kangchup area gi
Keponland Village ta mifam ama pangthokani hairi asigumba asengba mari makong khangdaba lob asina toriba mifam asida Manipur Police Personnel Manipur Rifles amadi IRB da thabak toriba amadi hairiba mifam asida leiriba mioi sing saruk yadana ba khangan baga loinana karigumba saruk yaramba thoklabadi akanba disciplinary action lokhatkani haina mari leinaba singna khangalakli panba yabadi tha asigi kunthra da pangthokadoriba mifam asiga mari leinana KAPDC na haukiba April 19 da cherol ama thokkibani